ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯄꯥꯎꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯐꯕꯤꯅꯥ ꯋꯥꯏꯈꯣꯝꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯠꯅ ꯂꯧꯔꯤꯕ ꯔꯣꯜ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯤꯒꯠꯄ ꯃꯊꯧ ꯇꯥꯔꯦ꯫ ꯀꯣꯀꯣꯃꯤ ꯑꯦꯁꯑꯦꯝꯅ ꯊꯥ ꯑꯁꯤꯒꯤ 13ꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛꯇ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯡꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 13ꯗ NSCM-IM-ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯎꯈ꯭ꯔꯨꯜꯒꯤ SP-ꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯊꯝꯂꯛꯇꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔ 19ꯗ SP ꯎꯈ꯭ꯔꯨꯜ SP ꯀꯥꯔꯇꯤꯠꯅ ꯄꯣꯠꯆꯩ ꯊꯜꯅ ꯌꯥꯎꯕ ꯁꯛꯇꯤꯃꯥꯟ ꯇ꯭ꯔꯛ 2 ꯑꯃꯁꯨꯡ ꯄꯤꯛꯑꯞ ꯃꯤꯅꯤ ꯇ꯭ꯔꯛ 2 ꯃꯣꯡꯍꯥꯡ ꯀꯨꯀꯤ ꯚꯤꯂꯦꯖꯇ ꯂꯩꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯇ ꯊꯤꯜꯂꯨꯅꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯗ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤꯗ JIT ꯁꯤꯞ ꯑꯃꯗꯤ ꯆꯦꯡꯕꯦꯒꯁꯤꯡꯁꯤꯅ ꯃꯊꯛꯇ ꯊꯪꯂꯒ ꯃꯈꯥ ꯊꯪꯕꯗ ꯈꯪꯗꯅꯕ ꯑꯇꯣꯞꯄ ꯄꯣꯠꯂꯝꯁꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯍꯥꯞꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯣꯔꯠ ꯇꯧꯔꯒ ꯁꯛꯇꯤꯃꯥꯟ ꯇ꯭ꯔꯛ 2 ꯑꯃꯗꯤ ꯄꯤꯛꯑꯞ ꯃꯤꯅꯤ ꯇ꯭ꯔꯛ 2 ꯑꯗꯨꯕꯨ ꯍꯥꯎꯉꯣꯟ ꯀꯨꯀꯤ ꯚꯤꯂꯦꯖ ꯌꯧꯔꯛꯄꯗ ꯁꯤꯑꯥꯔꯄꯤꯑꯦꯐꯁꯤꯡꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 200ꯔꯣꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯛꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯣꯖꯤꯁꯇꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯔꯤ꯫ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯃꯤꯂꯣꯟ ꯐꯒꯠꯍꯟꯒꯗꯕꯅꯤ꯫ ꯂꯥꯏꯁ꯭ꯔꯝ ꯕꯣꯕꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯀꯟꯈꯤꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟ ꯆꯠꯊꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯃꯤꯂꯣꯟ ꯐꯍꯟꯅꯕ ꯃꯍꯩ-ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ꯭ꯠ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯆꯦꯌꯔꯃꯦꯟ ꯂꯥꯏꯁ꯭ꯔꯝ ꯕꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯃꯗꯤ ꯍꯤꯌꯥꯡꯂꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯅꯤꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯐꯝꯕꯥꯛꯆꯥꯎ, ꯁꯦꯃꯥꯏꯖꯤꯡ ꯈꯨꯅꯧ, ꯀꯣꯝꯂꯥꯈꯣꯡ, ꯀꯣꯅꯨꯃꯥ ꯑꯃꯗꯤ ꯍꯤꯌꯥꯡꯈꯣꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯃꯤꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯂꯩꯔꯤꯕ ꯄꯤꯁ ꯑꯦꯟꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ PICOC ꯑꯁꯤꯒꯤ ꯃꯌꯥꯏ ꯁꯪꯂꯦꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯃꯄꯣꯛ ꯀꯨꯝꯑꯣꯜꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯃꯤꯂꯣꯟ ꯁꯣꯟꯊꯔꯒ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯨꯡꯕ ꯐꯪꯗ꯭ꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ? ꯑꯩꯈꯣꯏꯅ ꯁꯤꯃꯤꯂꯣꯟꯁꯨ ꯐꯒꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯌꯔ ꯄꯔꯁꯣꯅꯦꯜꯁꯤꯡ ꯍꯣꯕꯩ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯁꯣꯝ ꯈꯨꯂꯦꯟ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯣꯕꯩ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞ ꯑꯃ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯝꯕ 90ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠ ꯌꯣꯝꯂꯒ ꯍꯣꯝꯕꯩ ꯈꯨꯟ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯀꯥꯝꯖꯣꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ SP, ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯁꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯇꯥꯡꯈꯨꯜꯒꯤ COꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯣꯝꯕꯩ ꯚꯤꯂꯦꯖꯇ ꯂꯩꯔꯝꯕ ꯀꯦꯝꯞꯇꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯀꯦꯝꯞ ꯊꯥꯗꯣꯛꯂꯒ ꯆꯠꯅꯕ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯑꯦꯖꯦ ꯈꯇꯝꯅꯥꯎꯂꯣꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K. ꯌꯔꯆꯨꯅꯁꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯏꯪ ꯇꯞꯄ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯏꯪ ꯇꯞꯄ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯥꯝꯂꯒꯗ꯭ꯔꯥ? ꯏꯕꯣꯝꯆꯥ